Kukina Nagagi Kulkaya Maming Hongdorapagi Mayokta, Hayang Ahing Nongyadagi Lambi Ting Bayana General Strike Kongdang Sansingadori, Naga Taba Lam Singda Kanglon Kanya Sangsilakiba, Mitop Singna Lam Kopsin Dunamadi, Lambi Sing Yauna Nagagi Kulkaya Maming Hongdorapagi Mayokta, Hayang Ahing Nongyadagi Lambi Ting Bayana General Strike Kongdang Sangsilagane Haina, Foothill Naga Coordinating Committee na Lauthokre, Committee ki Secretary B. Robin Kabina Kudek Piduna Presa Tadura Kibasiro Amanahai, Saidang laba kuki sing na Nagagi lamsing, lambi sing maming ontok na bahonari, loina na mitop sing na lam khoptin na basu honari, masina Nagagi territorial integrity, heritage da sing na bani haina lawi, masigi sumatak da Nagagi ngamkay da sugi camping, tamjin na bahonaragli, masisu Nagamiyam na yabang ngamloy, Nagagi ngamkay da sugi camp layrabadi, madu tugay gani, Nagamiyam na su ay koy ipay pusing na tambirambang ngamkay ngak na ba amatoy na honaminarasi hayragli. Churachandpur district nong yam nagkana tabadagi maslay tok na Mioi emalaikom lainang na sentha duna pukhibadagi sire haukiba nominini asis Churachandpur district nong kana tabadagi maslay tok na Mioi emalaikom lainang na sentha duna pukhibadagi laikidre none district ki mapangkaya dasu landslide tok na satok sasina khudong chadaba kaya mayongnari Pauchina makatan hairibadi maslay tok na laikom lainang na sentharaga nansen kibadagi laikidaba Mioi edugi mamingna sonminthang sahi kuntramari apokpa paugin kawi Churachandpur district ki Henglep subdivision gi manung chanba all Faisal village dagini ngarang numidang ase sonminthang na mahaki mapaga loinana singda jungle kokthok laga law unaba mai shariba lobuk amagi khangpoksang amada tumduna leiringaida nong yamna kana taba maduna maram oiraga khangaudana maslai thokduna makoina lairiba saruk adu pulap senthaduna turel tamna puthakibani thodok aduda mahaki apokpa mapa paugindi siningsita hinghore aduga masanupa sonminthangna laikom lainang aduna senthaduna putharaga ngase ayu anganbada Mimbha turel mayadagi sina fangkibani nong yamna kana taba masina maram oiraga Churachandpur district ki mafangkayada maslide amasung landslide kaya thoktuna miyam satok chasinda khudongchadaba kaya mayongnere amaromda nong yamna kana taba asina maram oiraga Imphal jiribam lambigi none district ki mafangkayada landslide thoktuna gari satok chasinda khudongchadaba kaya mayongnere official source amana hairibadi haukiba yumsa kacha numit ki ayu anganba pung anirom tabada none district ki manung chanba Longsum da landslide thoki thawdo asika ikan kanadana Ramkhung village da landslide thoktuna Imphal tamna security escort tawduna purakiba oil tanker yauna truck amasung atai vehicle kaya lambi asigi tongan mafang kaya da panduna lairi Imphal da jiribam tamna chatkiba gari kaya amaso none maya da panduna lairi pawsina makata na hairibana landslide thokpadagi lambi faunaba yadana laiba mafamsing adu lambi asibu semliba ABCI company gi Mioi dagi hakthengna yengsinkhre loinana excavator amasung dumper truck sing sinaduna lambida paishiliba nung amasung leibak sing adu lokthokpagi thabak yamna kana chathari hairi Khudob huran kibi nupi police na ware Imphal gi wahengmam laikai da leiba Princess Jewelers kauba sana yonphamda ngarang sana laisinaram laga huranduna pukibi nupi ama police na faduna jail da thajinkre thawdo adu da senaduna jail da thajinkraba nupi adu pawbiteng maya laikai dagi Muhammad Pikru gi loinabi Sakina Elite apikcha chahi kunipan kawi mahak chief judicial magistrate Imphal West na putoklaba matung korna tha chiki kunthramatoi fawa judicial custody remand pikibani mahangna dukan adu dagi shan amaga chaning manga gi khudob Yenki adubu zipe da sel kap na ba hainaringai cherakta mi sinbagi khudong chaba lawduna khudop adu huduna chatkibani adubu CCTV gi matengna mahak phagat-khibani Delhi dagi Imphal tamna pairakpa Indigo flight technical problem oibadagi Delhi da amu hanna hankre ngasi ayuk leibak asigi capital city oiriba Delhi dagi Imphal tamna lakadaba Indigo aircraft ama airport dagi paikhatkiba ikan kanadana technical problem na maram oirika amu hana Delhi gi Indira Gandhi International Airport ta landing tokre pawsina makatan haibana Indigo flight 6A5118 Delhi gi Indira Gandhi International Airport gi paikhatkibaga ikan kanadana minor technical problem ama pylona detect torakpadagi masigi section thorang oina Pylona plane adu mamai leiraga airport ta amu hana landing tawkibani chawrangna plane adu pung amarom pairaba matungda technical problem adu thengnarakibani niyam gi matung ina aircraft sing ase airport gi paikhatringai gi mamangda kari kari asoi angam yauribage haibadu check tawgadabani adubu ngasi plane aduna paikhalaba matung minor technical problem ama mayongna ki haibagi matang aduda Indigo gi maikedagi haudi fa official oina karigumba amata phongdokpa leitri adubu Thawdo aduna maram oiraga passengers singda khudong chadaba thogan kiba adugi damaktadi nungai daba phongdok chari
customer crew amasong aircraft asigi safety amasong security asi yamna maruoi schedules ki matung ina Delhi dagi pairakhiba Indigo gi flight adu nungtil pung 1:10 taba matamda Imphal da thunglagadabani hairi thodok asi Delhi dagi Goa tamna paigadaba Indigo flight ama ngarang nongthakta engine failure oirakpadagi Mumbai da emergency landing thokkiba thodok tugi hek nongan badani Kanglu ki irang na maram oiraga Churchandpur da medical supply amasong essential commodity fangdabagi awaba oire haudi thoriba Kanglu ki irang asina maram oiraga Churchandpur district da medical supply amasong essential commodity sing marang kaina fangdabagi awaba kaya mayongnare maruoina irang asina maram oiraga national highway sing da free oina gari chatok chatin yadaba amasong haudi tholiba landslide asina su asoba maram ama oiri pawasina makata na hairibana Churchandpur district hospital gi oina su haudi cardiologist amasong neurologist na stingba special doctor singi awat paledi maruoiba testing equipment singso maintenance amasong supply wat pana awaba kaya mayonari irang asina maram oiraga Churchandpur district ta medical supply sing shortage oibana aruba anaba kaya amadi hena khudong thiningai oidi hairi handak tasu ikuidana Churchandpur gi news dongbang beles ta huina sikpada misimina kaya amasu yaukre masina Churchandpur district ta haudik medical assistant sing yamna mathau tari haina phongdoki Myanmar dagi tidim road da drug pusilaki ba adu toklaga Chandel lom da pusilakpa hore state asida hauji tholiba Kanglu ki irang asina haugalakpa matamda Myanmar dagi tidim road da Churchandpur tamna drug sing pusilaki ba adu Churchandpur amasung Myanmar ga tainari ba border da security ki section thorang hena kangkhalakpana anoba route ama oina Myanmar gi Tongjang dagi Chandel district ki Sajik tampak lom da oina nauna drug pusilakpa hore hairi pawgi source asina makhata na hairi bana local road asida More Chandel amasong Tengnopal tamna drug sing puthok pusin tawbagi thabak chathari loinana Tongjang dagi Sajik tampak yauna drug sing asi pusilaklaba matungda Churchandpur amasong Chandel district lonariba Singhu tamna drug sing asi puraba matung makhata na Churchandpur yauna amupuki Churchandpur yauraba matungda German road amasong Tiger road asi fauraga Kangpokpi yauraba matung mafam asidagi amuk drug sing asi Dimapur amasong leibak asigi atopa mafam singda puthok pusin tawbagi thabak asi chathari hairi Chandel amasong Churchandpur district lonabada leiriba Singhu hairiba mafam asi Jo singna khundaba khulamani khulasida district ani asi faunariba thong amasulai Chandel district ki manungda leiriba Sadik tampak asi hauji India government ka su sign tawnariba Sep Style Tip Soson Haukipna lead tawba UKLF ki operating base oina leibani hairiba jaga asidagi lanthokraga leiriba border ki jaga sing asina Thadau Defense Army amasong KNFB na control tawbani hairi Isauna maram oiduna khopum tapaki lopam hectare chatret amangata thokre nahal ahing none district ta akan mamong da nong chu khibana maram oiduna district asigi khopum tapaki lopam hectare chatret rom ising thumjinduna amangata chauna thokle isawasina maram oiduna yum kaya su amangata thokpadana tana yumda loiba sasan kaya amachu sire haidi Isauna sohalaba khopum tabaki phibam asi MLA Dinganglung Kamaina koina satuna hakthengna na yengchinkhre isawgi awaba nanglaba miyangi mateng pangnaba su thabak paikhatkre haidi Jiribam district da diet center lehelu haiduna mahre lupmanga na sinduna mas Rally Chatkhre Jiribam district da mapung phaba district institute of education and training diet center ama lehelu haiba demand tawduna ngasi mahre lupmanga na sinduna mas Rally ama Chatkhre mahre lupmanga MHF Desam KSA Suk Amadi and Nachinduna Jiribam Higher Secondary School gi Mahir Singh Sarugyaduna School asidagi hauraga Treasury Office mamang fauba Satkiwa Rally atu da Jiribam District da mapung phaba DIET Center amalehelu oza laitana mahaitam hanba oithokloi DIET for Jiribam a fundamental rights amadi education is a key unlock Jiribam potential with diet haina thaba play card sing paikiba loinana khola oina su lauduna Rally Chatkhre hairi Drug ki case da Mioi ema kona convict pikre mayai ka ba drug puduna chalambagi case amaga mari lenyana special judge Manipur na Mioi ema maralaire haina NDNP Heist Act ki section 21C ki makhada maralaire haina ngasi laukthokre maralaire haina laukthokraba Mioi edu gi mamingna Lunkhomang haukip sahi nimpu kawi Kangpopi district ki Langkhong khuldagini mahak kumjali singani ka kunithoi gi October 15 da frisking tawringai da Pukhau Terapur dagi brown sugar kg ka konana fakibane hairi